खुरुमजरी नॉर्थ विंडो मीटिंग ताबीरिबा पुमनमपु अहानबा मक्कदा तरामना ओक्चरी ngasi imphal da phongkhiba maru oiba pauche singi manungda maru oiba pauche oiriba huyelam pau amadi naharol thawlang gi ayaba editor gi ayaba lawjaraga pauche asida phongkhiba maru oiba pauche sing pathokchari ahanbada local news BJP Manipur gi MLA singna lengak semba pamlabasu center gi BJP leader na di pamdri Manipur da hojik laiba president rule gi lengak asi loishinduna miyam gi mihutna semba popular government ama BJP Manipur gi MLA singna thamba pamlabasu center da lairiba BJP gi leader singna di popular government ama thamba pamdabagi mami ama chawnga tarakli matam kaya gi mamangdagi BJP gi MLA singna popular government ama thamnana ba hotnarabasu madugi kana ba thoyokna uba fangdri Delhi da kaya rak chatlabasu madugi mahai ngasi fawba miyamna uba fangdri BJP gi MLA singna popular government ama thamnana ba hotnariba asisu napak tanaduna magi michang khaidoknaduna laingak painana ba hotnabagi mami chawnga tarakli masigi khudung chaba lauduna center na khangsinadana tuminna lei shinkinabagi maram ama oiri chahi asigi February 13 dagi haugadaba 12 suba Manipur Legislative Assembly gi mifamda opposition party oriba Congress party na matamdugi chief minister Nongthombam Biren gi mathakta no confidence no motions pukhatnaba thorang tokhiba aduna karigumba mai paklam labadi Nongthombam Biren na mai thikrabadu anoba leader ama makhada popular government ama adumak leiramba yabani asigi mathakta karigumba hariba session aduda no confidence motion chatharakpa matamda opposition gi leiriba MLA manga adugi mathakta ehenba N Biren gi mayokta vote fanglamnabadi Manipur da N Biren chief minister gi fam thadokpa natraga thadoktaba adudagi hena laibak asida BJP party gi mathakta tagadaba athiba mami adu ubadagi center na tangai fadana N Biren bu chief minister gi famdagi namduna resign tawhanduna Manipur da president rule thamjilakhibani hainasu rajniti kanglon bu kupna nainariba political analysis kayana phongdokhibasu laikri hojumaki oinadi popular government ama laklabasu Manipur crisis asi loishinba ngambagi pangal udaba amadi Churchandpur da chatuna kuki singa wari sanaba ngamba leader amata BJP center leader sing da uwaf ngamdri lengak semjiluraba matung crisis asi amukka hena chawthoraktuna nauna amuk president rule thamjilaknabagi maram oirakani masina BJP gi mingchat hena thirakani haibasi center gi leader singna khangi 2027 da pangthokadoriba election da chawna akaiba lakadabana hojik miyamna thina ngangnarabasu popular government ki mahutta president rule sangdoktuna thamba hena fai haibasi center gi leader singna khanbagi mami tari kuki singi marakta manadaba mot kaya lakpa asina maram oiraga center na sanaduna thamba pamli hojik leiriba fibam asidagi ka hena sokchilaktanaba romda khanduna anoba lengak ama sembadi BJP center leader singna pamdri hojik chathariba parliament ki monsoon session asida sungsoi soidana president rule sangdokna bagi motion move toroktuna pass tokhigani Manipur da makhata na president rule sangdokhigani marak asida BJP gi MLA singna popular government ama thamnaba hotnariba asi mai paknaba anoba langlong ama hongdokpa mathau tarakli makhoi maselgi marakta magi khupu semnaduna laingak samna honari haina phongdoknabagi mahutta amatta oina punshinaduna center leader singbu shumhatnaba hotnabada natraga popular government sembada ayaba piraktrabadi amatta oina punsinaduna BJP dagi toklagani haibagi firep fawba lawdrabadi center leader singna adumak sanaduna laikhigani haiba wafam asi phongdoknarakhi Amukta pangthoktriba mawongda kuntraga mapan suba National Games awang nongpok ki state pumnamak na co-host oiduna pangthoklaba yai lakadoriba 2027 ta pangthokadoriba laibak asigi khwaidagi chawba tongan ba masana singi athoi ahen tanabagi pangthokadoriba kuntraga mapan suba National Games amukta pangthoktriba mawongda center lenga ki maikaidagi awang nongpok ki lairiba tongan ba state nipan na punna co-host oiduna pangthoknanaba khangalakre haina lengaki makok thongba official singna phongdorakli center lengaki maikaidagi kuntrag mapan suba National Game Award awang nongpokki lairiba state pumnamakna punna co-host oiduna pangthoknaba proposal thagalakiba adu Silongda Sports Minister
स्पोर्ट मिनिस्टर स्टेट ओलंपिक एसोसिएशन की ऑफिस बेयर सिंह याउना पांगथोखिबा मिफमना यानिंगबा उतख्रे हाइरी हाइरिबा मिफम अदुना मेघालय की स्पोर्ट मिनिस्टर सकलियर वजुरी अमदी अरुणाचल प्रदेश की स्पोर्ट्स मिनिस्टर कैंटो जैनीना चेयर अमदी को चेयर ओइदुना पांगथोखिबनी मिफम अदुदा अरुणाचल प्रदेश असम मणिपुर मिजोराम मेघालय नागालैंड सिक्किम अमदी त्रिपुरा की मरी लेनबा ऑफिशियल सिंगना सरुक यादुना पांगथोक्की हाइरी पनबा याबदी 2027 पांगथोकदौरिबा कुंथ्राग मापन सुबा नेशनल गेम्स असी मेघालयना होस्ट ओइदुना पांगथोकनी हाइना तौरंबनी अनौबा लाक्लिबा डेवलपमेंट असिदा मेघालय की स्टेट ओलंपिक एसोसिएशन की वर्किंग प्रेसिडेंट जॉन एफ खरसिंगना पाउमी सिंगदा हाई कुंथ्राग मापन सुबा नेशनल गेम्स अवांग नोंपोक की स्टेट पुमनमकना को होस्ट ओइदुना पांगथोकनबा मिनिस्ट्री ऑफ होम अफेयर्स की लेंगाक्ता प्रपोजल थारखिबनी MHA na tharakhiba proposal adu Meghalaya gi laingak asu yaningba phongdokkhre hairiba anouba khongthang asina awang nongpokta leiriba tongan ba state singi marakta amaga mateng pangnabagi ihul amasu soidana piba ngamnagani haina su phongdokhi Silongda kunthraga mapan suba national games ka mari leinana pangthokiba mifam aduda logistical amaji operational matang su kupna khana neina khre haina mahakna makhata na phongdokhi करंबा मतमदा रिलीफ कैम्प की असी थोंग थिंगदौरी IDP अमसुंग असी लेखिद्रे मणिपुर हौखिबा चाही 2023 की मे अहुमदगी थोलखिबा कांगलोक की इरांग असिना मरम ओइदुना लांजिंगनदुना चंगजफम लौदुना लैरिबा मियोय कयागी मसागी मयुमदा हंजिनबा ngamdana रिलीफ कैम्प ता मोंगफम ओइबा लेप्ट्री ngasisu kakching wairi ko kongai community hall relief camp hojikna kha manipur college kakching gi girls hostel da lairiba ahal amashu laikhidraba ahal adugi maming salam achoba maitai chahi humdraga mari apokpa laikhidraba salam chawyaima maitai sero mamang laikai dagi ni hairi mahak ngasi ayuk angan bada kakching wairi kongoi kaithel da makhonga chatuna chana ba belendri amadi morok atekpa lairuraba matung relief camp ta ayuk pung nipan ga minit kunthra rom taba da halaklaga makhoina lairiba ka da changkhibani mahakna changkhraba matung kaina thangda mahakka ka amata da laiminaba machanupa salam kananjoy chahi kunthraga nipan nakada changluba mahaki machanupa gi khuya thangba famungi sarukta mamaina upshilaga lairamba thengnarakibani maduda kaubada khumlaktabadagi yenglubada siraga lairongkibani hairi laikhidrabagi hakchang asi aroiba mathau mangam pangthokre laikhidraba achauba amasung machanupa salam kananjoy serauda nung leingoi pektuna migi yumda saidang fam lauduna lairakhibani 2023 gi me kunga taret amadi kunga nipan gi lonaba ahing nungyaida sugnu amadi serauda kuki khulai paiba singna chatharakhiba lan aduna maram oiraga makhoi lanjilakhibani mayumda hanjinba ngamdana kongoi community relief camp ta lairakhiba IDP asi ngasi laikhidraba salam achauba maitai asi tharaga handak chahi asigi khaktada laikhidaba IDP ahum sukhre masigi mamangda chahi asigi March ahumda sugnu mayai lekai ward number 3 dagi nungmaithem yaima maitai chahi yang marfuga manga kauba ahal ama amasung sugnu awang lekai dagi thangjam aji chahi kunthraga ni toy kauba naha amasung mamang tha June kunthra da laikhidre makhoi ahum laikhidabagi manungda Manipur leingangna relief camp ta leiba IDP sing laikhidaba siba yaurabadi makhoi gi aroiba mathau mangam pangthokpada mateng oinaba lupa lising kunthra pigani haikhrabasu relief camp asidagi laikhidraba nomaitem yaimagi oinadi senfam amata fangdri aduga ngasi laikhidraba salam achauba amasung mamang tha June kunthra da laikhidraba thangjam ajit ki oinadi ahan bagi oina lupa lising tara khak pikre pithok pidriba amadi award pa senfam sing athuba matamda mari leinaba singna pithok piyu haina su fongdorakli National News amuk pathokchari BJP na SIR khulai thawhalakpadagi Mamta na Birbhumdagi Basha Andalon haugadori lakliba chahi asida pangthokadoriba West Bengal gi Assembly mikhalda miyeng thamduna loinana BJP na SIR da kanna mai onshilakpa aduga iroina na Chief Minister Mamta Banerjee na hayengdagi Birbhum district ta Basha Andalon launch tawgadori
Protest asi BJP na lengak paiba state singda Bengali loan ngangba miyoi shingi mathakta piriba chaitheng sing adugi mayukta leigadoribani Mamta Nabasha Andalon asibu Rabindranath Tagore amasung Biswa Bharati University gi haurakfam oiriba Birbhum district ki Bolpur dagi Santiniketan fauba ahanba campaign adu haugadori BJP na Bihar gi ching asi chahi asi loshilakpada pangthokadoriba assembly mikhal gi mangoina na electoral roll singi special intensive review pangthoktuna hana leiramba voter masindagi lak humfuga manga draft roll dagi lokthokle hairi masina maram oiduna laingak pairiba BJP da achauba kanaba ama lakpa yai haina opposition party gi maikai dagi supanari bani hairiba khongthang asi West Bengal da su tawrakloi haiba leite Mamta Banerjee na phongdokhibada BJP na laingak paiba state singda Bengali loan ngangba migrant workers singi mathakta atamnana attack tawraduna makhoigi mathakta chaitheng kaya piri Delhi da leiba migrant imung manungi miyoising adubu police na fuba chaiba tawki haina Banerjee na mahaki social media platform da video ama post tawrakli Maldi district tagi chatkhiba imung adubu angang yauna police ki maikai dagi fuba chaiba tawduna Bengali singi mayokta BJP na lepaga amha oire haina phongdokhi Class 4 gi nupi macha rape tawkhre hospital da leiba patient rape tawruba compounder fare Uttar Pradesh ki Hamirpur district ki manung channa leiba Muskra police station na konba primary school da tamliba class 4 gi mahiroi ama masak khangdaba naha amana rape tawkhre hairi amaromda state adumaki Balrampur district da leiba Paspawa gi hospital amagi ICU da leiba patient ama rape tawrui haina compounder fare Hamirpur gi class 4 gi nupi macha rape tawki haibagi thodok aduda angang adugi mapana superintendent of Diksha Sharma da complaint irakhibani irai numiki lunch break da masak khangdaba naha amana school da laktuna nupi macha adubu toilet ta pushilaga rape tawkhibani hairi loinana atopa miyoi da taktoklabadi hatkani haina ki halamki hairi mahakna makhata na complaint aduda school adugi CCTV footage yenge hairubada camera sing adu yadre hairakibani School adugi management gi maikai dagi phongdorakpada CCTV camera kuntra ga manga gi footage sing BBR ahum da record tawbani adubu amadi yadaba kuire hairi loinana thodok thokpa numit aduda manager oriba Omesh Agrawal school gi mathaktagi yengkhibada thodok amata laikhide hairaduna shashinaba warini haina thamnakhi adubu police na masak khangdaba naha adugi mathakta Pokso Act makhada case ama register tawki Balrampur gi thodokta ICU patient aduda compounder aduna anesthesia thakraba matung rape tawkhibani nupi aduna gyan laklaba matamda rape tawkhibani haiba khanglakhi chenaba compounder police na fari Jharkhand amasung Chhattisgarh gi security force sing na nomai kapna bagi thodok singda Maoist cadre taret hatkri Jharkhand amasung Chhattisgarh state ki tongan ba mafam singda security force ka nomai kapna bada selgi mana lokthokraba Maoist cadre mari yauna punna cadre taret hatkri Bizapur district ka kha nongchup thangba saruk adugi Jharkhand gi konung Baipur dagi kilometer chamri rom chatlaga leiba umangda security force ki apunba operation amada nomai kapna duna yamdrabada Maoist cadre mari hatkri Intelligence ki paugi matung inna umang aduda Maoist ki cadre sing leire hakhangbadagi security force na thi humbagi operation chathabada ngarang nungthil Maoist ki maikai dagi nomai kanna kapthorakpani hairi thodok aduda cadre mari gi asiba hakchang phangba ngamkhi loinana makhoina sizinaramba instance rifle SLR amasung atopa pokhaiba yaba potlam kaya ama fagatpa ngamkhi haina Basar range IGPP Sundaras na phongdorakli Amaromda Chhattisgarh gi Gumla district manungda nongmai kapna bagi thodok amada Naxalite ahum sikre haina police ki pauna phongdorakli Gadra police station na konba mafam aduda Jharkhand Jan Mukti Parishad haina mingthonba CPI Maoist ki loop ama oiriba asigi kadar sing lairi khangbadagi police ki team aduna changshinduna nomai kapna khibani sikhiba makhoi ahumgi manaktagi AK-47 amaga instance rifle ama fangbangam khi haina police ki paw aduna makhatari atopa paw amada Ranchi gi Sarant umang da Maoist sing na lotuna thamnamba cell police na fagat pangam khi
इंटरनेशनल न्यूज सोंग पाथुकचरी ट्रम्पना लान लेप्ट्रबदी टैरिफ थमजनगनी की हलकपदगी थाईलैंड अमजी कंबोडिया लान लेपननबा वारी सानबदा यानख्रे अमेरिका के प्रेसिडेंट डोनाल्ड ट्रम्पना टैरिफ थमजनगनी की हनबगा लोइनना लान लेपनबगी मतंगदा वारी सानबदगी थाईलैंड अमजी कंबोडिया लेबाक अनिगी लुचिंगबसिंगना सीजफायर की मतंगदा वारी सानबदा यानख्रे हाइना NTV द फोंगबा रिपोर्ट अमना फोंदोरकली रिपोर्ट असिगी मतुंग इना नुमित मरीनी चुपना चथरखिबा लान असिदा लेबाक अनिमकी ओइना पुन्ना मियोय कुंट्रागा मरी सीखरे अदुगा मियोय लाख अमगा लिसिंग हुंफुगनी पान रोमना साफगदबा मफमसिंगदा लांजिनखिबनी थाईलैंड अमदी कंबोडिया की लुचिंगबसिंगा डोनाल्ड ट्रम्पना लान लेपननबगी मतंगदा वारी सानरदुना करिगुंबा खुदक्ता लान लेपननबगी फिरेप लौद्रबदी लेबाक अनिमकी अमेरिकागा बिजनेस की अमदी लमदा एग्रीमेंट मखाताना तौरोय हाइना अकी अखंगसु पीखिबनी पनबा याबदी डोनाल्ड ट्रम्प हौजिक स्कॉटलैंड खोंगचत्ता लैरिबनी महाकना सोशल मीडिया दा थाईलैंड अमदी कंबोडिया लेबाक अनिगी लुचिंगबसिंगा लान लोशिननबगी मतंगदा वारी सानरे लेबाक अनिमक लान असि लोशिननबगीदमक वारी सानबदा यानबा पुरखरे हाइना थागतलखिबनी निंगसिंगबा याबदी हंदक थाईलैंड अमदी कंबोडिया लेबाक अनिगी मरक्ता सोकनखिबा लान अदु चही 13 की मतुंगदा अकनबा मवोंगदा सोकनखिबा लान अमनी थाईलैंड की एक्टिंग प्राइम मिनिस्टर फुमथांग वेचाइचाइना अमेरिका के प्रेसिडेंट डोनाल्ड ट्रम्प बुसु थागतलदुना कंबोडिया गा लान लोशिननबगी मतंगदा वारी साननबा सेम सादुना लैरी अदुबु कंबोडियाना थमोय सेंगना थबक तौरकपा अमा चंगी हाइनसु फोंदोखरे हाइरी था कुनगनिथोय हेलकलबा गजागी लांदा अंगांग मरफुगा माथोय यावना पुन्ना मियोय चामगा कुनगा मरी चाना थकनबा चिंजाक फंगदबदगी सीखरे इजराइल अमदी हमास अनिगी मरक्ता गजादा था कुनगनिथोय हेना सोकनादुना लाखिबा लान असिना मरम ओइरगा चाना थकनबा पोटलम सिंग फंगलक्तबदगी अंगांग मरफुगा माथोय यावना पुन्ना मियोय चामगा कुनगनिपान सीखरे मियोय लाख कया अमना हौजिक चादा थक्तबना मरम ओइरगा सीबा गाइना लेबगा पांखक ओइरे हाइना रिपोर्ट अमना फोंदोरकली गजा लान की रिपोर्टिंग तौरिबा जर्नलिस्ट सिंगना फोंदोरपगी मतुंग इना इजराइल की लामी सिंगना गजादा चाना थकनबा पोटलम सिंग पुशिलक्तबद लंबी पुमनमक ब्लॉकेट तौदुना थिंजनखिबदगी शुपनगी ग्राम 50 की बिस्किट पैकेट अमदा लुपा 450 हेना पीखरे सेल ओइना खुत्ता पाइनबा होटनबदा चादा 95 की चांगदा कमीशन पीबा मथौ तारी जर्नलिस्ट अमना फोंदोरपगी मतुंग इना गजादा लान की रिपोर्टिंग तौनबा होटनबदा चाना थकनबा चिंजाक मरांग काइना फंगदबना मरम ओइरगा मसागी अरुंबा किलो 50 हेना ताखरे हाइनसु फोंदोरखरे हाइरी गजा की लान असिदा इजराइल की लानमी सिंगना बिल्डिंग चादा 100 की चांगदा थुगाइदुना माखन ताखनखिबदगी मियोय लाख 18 लोंगी लैननबा युम दैत्रे हाइरी गजा की लान असिना चान थकनबा चिंजाक सिंग फंगलक्तबदगी जर्नलिस्ट कयासु मखोइना सिजिनबा कैमरा फाउबा योंदुना हिंगनबा होटनरे हाइरी अदुबु प्लेन की खुथांगदा चान थकनबा अमदी अतै मरुएबा पोटलम सिंग पीबा हौखरे लोइनना लान यामना कलिबा गजा की मफम अहुमदा अयुकी पुंग 10 दगिना नुमिदांगी पुंग 9 फाउबा मतम खरगी ओइना लान लेपलगनी हाइना इजराइल की लानमी IDF की माइकैदगी लौथोरखरे चैरक असिदा चाही अनि फाजलकदौरिबा गजा की लान हौजिक फाउबा लोइशिनबा ngamdana लैरिबा असि हमासना मरम ओइरगा लोइशिनबा ngamdabani हाइना अमेरिका की प्रेसिडेंट डोनाल्ड ट्रम्पना फोंदोरखरे लान असि लोइशिननबगी दमक तांकक कया थोकना वारी सानखरबनी हाइरी पाकिस्तान अमदी टर्की लेबाक अनि की मरक्ता डिफेंस की एग्रीमेंट तौनखिबगा लोइनना रॉकेट अमदी मिसाइल पुन्ना सामिननबा थौरांग पाइखटपा हौखरे पाकिस्तान अमदी टर्की लेबाक अनि की मरक्ता डिफेंस की एग्रीमेंट तौनखिबगा लोइनना रॉकेट अमदी मिसाइल पुन्ना सामिननबा थौरांग पाइखटपा हौखरे हाइना रिपोर्ट अमना फोंदोरकली रिपोर्ट असिगी मतुंगिना टर्की अमदी पाकिस्तान लेबाक अनि की मरक्ता डिफेंस की लमदा लैरिबा कंपनी सिंगी मरक्ता MOU अमा साइन तौनदुना पाकिस्तान की डिफेंस ग्रुप GIDL अमदी टर्की की डिफेंस कंपनी MKE अनिना पुन्ना लान की खुलाई ड्रोन रॉकेट बॉम्ब अमदी मिसाइल चिंबा खुलाई सिंग साबदा यानखिबनी निंगशिंगबा याबदी टर्की अमदी पाकिस्तान लेबाक अनि की मरक्ता का हेना नक्शिनरखिबा असि हंदक इंडिया ना पाकिस्तान दा ऑपरेशन सिंधु चथदुना लांदाखिबा अदुदगिनी हाइरी
नाकल अमरोमदा रशियन वारशिप चामगा यांखै अमदी लानमी लिसिंग तरा मंगा यावना नेवी वार एक्सरसाइज पांथोक्तुना अमेरिका दा चावना सिंगनाख्रे हाइरी हौजिक रशियाना चथरिबा नेवी वार एक्सरसाइज असी आर्कटिक बाल्टिक अमदी कैंपेनियन ओशन दा लॉन्ग रेंज की मिसाइल अमदी मी यावदबा एडवांस ओइरबा खुलाई कया सिजिनदुना पांथोक्पनी नेवी की वार एक्सरसाइज असिदा लान की जहाज चामगा यांखै फाइटर जेट चामगा कुन मिसाइल सिस्टम तरा मिलिटरी चमापन गा यांखै अमदी मतिक मयाई लेरबा लान की खुलाई कया सिजिनरी रिपोर्ट असिगी मतुंग इन रशियाना चथरिबा नेवी की लान की एक्सरसाइज असिदा इंडिया सु यावखिबनी असिना मरम ओइरगा मरु ओइना अमेरिकाना वार एक्सरसाइज असिदा अकनबा मियेंग थंबा हौरखिबनी पनबा याबदी अमेरिका की प्रेसिडेंट डोनाल्ड ट्रम्प ना रशिया की प्रेसिडेंट व्लादिमीर पुतिन दा यूक्रेन की लान लोशिंदे हाइना हौजिक खम थेंगना साउदुना यूक्रेन दा लान की खुलाई फावबा मखा ताना पीबा हौख्रबनी हाइरी नॉर्थ ईस्ट विंडोना संदोक्चरिबा नुंगथेगी पाव पाथोक्चबा मतंग असिदा लोशिंजरे मियेंग ताबिरिबा पुमना मपु अमुकसु हना खुरुमजरी।